तंपाकी मफमदी नोंमै काप लेपख्रे मखोन अत ताद्रे अदुबु सेमना कोई शांति हंजलकले हाइनदि लाउरी अदुबु चिंगी मफमसिंगदि कोई ngak laitana koi nongmai kapa yumai koi mai thabadi lepri ngarang ase koi masakhang daba singna ngarang numidang tokpa liangmai village ki yum tara mai thadok lamle habigi pawma su yauri oja basida phongdorak libase thaudo se ki matang gadi kangpopi district administration amadi manipur police natraga security force singi maikai dagi di official oiba wafam amata phongdorak pa leitri hairi adubu naga liangmai naga council manipur nadi kulai matik chana paiba kuki narco terrorist singna तोप नागा विलेज युम मई थाबगी थौगसी चथखिबनी हाइना फोंदोरगली अदुगा मसिदा खोगी थौदोगसी थोकले हाइना खोगी CRPF अमसुंग पुलिस मतिक चाना मतम चाना थबक लखत पिखिदे हाइबगी खुचा सिंग यामना वारौना खोगी फोंदोरपम सु यावरि ओजा मसिदा लैरिबा खोगी CRPF अमसुंग पुलिस की लैरिबा खोगी तौरिबा थबक थौंगसे ममिंग तय योइना लैरब्रा हाइबसु वाहंगम सु लैरि ओजा कमाय थमिनिंग सि पतांगसिदि खोगी लैबाक्सि लैबाक्सि इमा लेबाक मणिपुर से याम नुसिबा मणिपुर नि को कोई ड्रग थाबा पॉपी थाबा जी लोन यादे ड्रग थाबा पॉपी थाबा थिंग बसंगबदा थारिबा कंगबु सिंगना CRPF गरी थोंगा तो ओंथो इको अदगी थाबा चंगबा सिफाई सिंग गरी थे थुगाई बि रही को अदो नोंगालगा अदम कोई यासनरे अदम ता हाई को अदम कोई अक लेबा अमनी को देन ड्रग फाबा चंगबदा अदम फापुन सुदम यावी को फापुन सुदम यावी कोन हाइजबा नंग सही तौरिबा सिंदुबो हाइबा हाइजदिबा को अदुना देन मना मु कांगपोपीदा अदुम SP गाड़ी हाइतारे को SP गाड़ी अदुम मथम गा तो ओथोपी को अदुम अदुसु अदुम नोंगालगा अदुम SP दम माय काय इगा तारि नित्रने अदुम उजगिबा सिंदुनि को अदुम नोंगालगा अदुम कैदोनरम नोखंदे अदुम फमिनर यासनरे अदुम हाइरै को अदुना अदु देन अदुगी SP की कांगपोपी की इरांगदु अदुम सूद लेबा कंबुनि हाइब्रा लाइतबा कंबुनि हाइब्रा खुलाई पायो मैम थोरक इ को मैम हाबनर पदुनि को दा गवर्नमेंट दा मोइन उपिरि बने नेचर सिंनि को खाइ उसिदबा चांगजे अन हजि को हाइनि ना तोकप लियांगमाई खुल युम मापन मै थारम बजी लियांगमाई नागा काउंसिल अमदि विलेज अथॉरिटी सिंग अकन कंडेम तरोली नस हाइरे अदि विलेज अथॉरिटी सिंग कंडेम तरोइसे सि लाले हाइदुरिब्रा अदि देना मन हजि थारम दे हाइदुरिब्रा नत्रगना मोइजु ngahak sum walking chathok charakpoduda ha leinai irang je nuai tadana ngahak tang mapon thadok charamani gan haiduribra mamang sum haire dana mamang su sigari ba khogi kanoda khogi sigi kariba khogi ulkhul gamda khogi khulkhul line da yum hum mai tharam bado maitai yum mai tharam bado moisu ngahak sum walking komo koduda nuai tadana moi sawa thakoi ipung phang tabadu nuai tadana thadok piramani gan adum haina gidana ko adumaina aji liangmai khungi leiriba yum mapan jisu साउंडिंग में कई मोई जो वॉकिंग थोलक हा वॉकिंग थोलक तौजरमी जानी गायनगा हाइदुरीब्रा सूम हंजनिंग बदुनिको लिरिन मसीमा हायरगा कोइना मामगी वान नचदे युम मापन मै थारे हाइबसमदि कोई पेपर द फोंग अमनिना चेन यार रोइबा नत्रो होय लामना चुम्बा मनु याम इंटरनेट कन नत्रगजु विलेज अथॉरिटी सिंग जु नुआइ त फोंदोरामनिना मसी चेन यार रोइद पोर मने से खुद मोइना नगागी तंगुन नगागी सिनाव मोई तरुक तो मका कक्तन हाखिबदु मागी इं मनुंग फैमिली सिंदुना माय मांगदा फारा पुगिबा खोटखिबा खुथिल नै हाइरेदना को अदुवा नुंगांगदा ममि पुंजला सा थोंग पिजबदु माय मागी मि मागी फैमिली की गसाइ हालिब गंगु सिंदुगी ओरम याय चिंगदना दु हाइनले प्रमाणि को सु सिगी ओबा पेनदबगी थाजदबगी कनुसे मसि लेंगांग नमसि एखोइ प्रजासनि थाजनबा नुसिनबा थोखर तोम चंगेबको अनहजि लियांगमाइ खुंदा तोकपन यांगमाइ खुनगी युम मापन मै थारमिजे ngasi फावबदा गवर्नमेंट सिना ngसागी एखोइ युम मै थाबा चेनर मजिंदो फाना होनरी पुन्ना होनरी व्हाटएवर को कैनोमदि सोर्स मदि खोइदा खंगनिंग मजु लैबा लिरिन को अदु खोइना हेंजन उसलुदबरेरा अखोइ कहनि त युम मै थारम याबसमदि कन्फार्म मोरे नोमै कापजु दुम तारे को नोमै कापजु तारि युम मै थाबा दुम तारि सी मसतनि दो बसे खोइना दम नेचुरल के तारे कोई मसे दम ता तोखम थोकपनी सुम खरा तौनाबनी युम मै खरा थानाबा मी खरा हानाबा मोय मसेन दम पंतोक तौनाबगी हाइनाबी मसे सुम लेरबनी दना कैम खलु नुगाइना सुम खंदोब जाला को अदना अदु तारगदी खोइ हाइजनिंग दना दम युम मै थारमिबा युम मापन की इमुंग दुनदी को मथम मोइदा कैसे पेन पेला मरो हाइजरिबा को अदना मोइजु साउनिंग पेन दबदगी मोइजु अंतंग लमन खुंबा नत्रगना
ꯉꯁꯥꯏꯒꯤ ꯖꯁꯇꯤꯁ ꯄꯨꯊꯣꯛꯑ ꯂꯥꯎꯔꯛꯄ ꯍꯧꯅꯁꯥꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯖꯁꯇꯤꯁ ꯄꯨꯊꯣꯛꯑꯒꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯦꯛꯇ ꯂꯥꯎꯔꯛꯑꯦ ꯍꯦꯛꯇ ꯈꯣꯡꯉꯛꯏ ꯀꯥꯏꯅ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯀꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯌꯦ ꯄꯣꯠꯁꯛꯁꯤꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯉꯛꯁꯝꯗ ꯎꯆꯤ ꯃꯌꯥꯝꯅ ꯁꯔꯛ ꯌꯥꯟꯕꯤꯕꯒꯤ ꯋꯥꯔꯤꯗꯥꯏꯅꯦꯀꯣ ꯍꯧꯗꯣꯡ ꯎꯆꯤ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯍꯧꯗꯣꯡꯁꯦ ꯎꯆꯤꯁꯤꯡꯁꯦ ꯍꯥꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯠꯇꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏꯁꯦ ꯃꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯔꯛ ꯑꯗꯨꯝ ꯌꯥꯟꯁꯤ ꯁꯤ ꯁꯔꯛ ꯌꯥꯜꯂꯒꯗꯤ ꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯀꯥꯡꯕꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯛ ꯊꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯉꯛꯁꯝꯗ ꯁꯔꯛ ꯑꯃꯃꯝ ꯌꯥꯟꯕꯤꯗꯗꯤ ꯌꯥꯗꯕ ꯃꯑꯣꯡ ꯂꯥꯛꯇꯣꯔꯦꯕ ꯂꯥꯁꯇꯀꯣ ꯃꯣꯏ ꯀꯣꯔꯣꯡ ꯀꯔꯥꯡ ꯇꯧꯔ ꯂꯥꯛꯑꯗꯤ ꯑꯣ ꯃꯣꯏ ꯃꯤꯁꯦ ꯂꯥꯛꯑꯗꯤ ꯁꯦ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯊꯨꯗꯦꯛꯑꯝꯕ ꯌꯥꯏ ꯀꯩꯅꯣꯝ ꯀꯥꯎꯈꯠꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯂꯥꯔꯠ ꯑꯣꯏꯔꯁꯦꯅ ꯍꯥꯏꯗꯤ ꯑꯣꯏꯕ ꯆꯪꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯝꯃꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯅꯣ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯀꯟꯕꯔꯥ ꯑꯊꯧꯕꯔꯥ ꯑꯄꯤꯛꯄꯔꯥ ꯑꯌꯥꯛꯄꯔꯥ ꯈꯥꯕꯔꯥ ꯌꯥꯔꯒꯗꯤ ꯃꯣꯏꯁꯦ ꯃꯈꯣꯡꯗꯔ ꯃꯈꯨꯠꯇꯔ ꯃꯉꯛꯁꯝꯗꯔ ꯁꯔꯛ ꯑꯃꯇꯪ ꯊꯥꯡꯕ ꯆꯪꯉꯦꯕꯀꯣ ꯃꯌꯥꯝꯁꯤꯡꯗ ꯊꯥꯡꯅ ꯍꯣꯠꯅ ꯇꯥꯔꯦꯗ꯭ꯔꯥ ꯁꯔꯛ ꯊꯥꯡꯕꯗꯤ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯂꯩꯔꯤꯟ ꯁꯔꯛ ꯊꯥꯡꯕꯗꯤ ꯌꯥꯔꯔꯣꯏ ꯁꯔꯛ ꯊꯥꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯈꯥꯏꯗ ꯁꯨꯝ ꯍꯥꯠ ꯈꯥꯏꯗ ꯁꯨꯝ ꯃꯩ ꯊꯥ ꯈꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟ ꯀꯣ ꯂꯥꯁꯇ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯉꯝ ꯑꯊꯧ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯄꯨꯇꯤ ꯁꯤएम ꯄꯥꯏꯁꯜꯂꯒ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯁꯨꯝꯗ ꯇꯦꯔꯣꯔꯤꯁꯀꯤ ꯃꯀꯣꯛ ꯑꯣꯏꯍꯜꯂꯒ ꯑꯗꯨꯝ ꯆꯠꯊꯔꯤꯁꯤꯅ ꯂꯥꯝ ꯌꯥꯝ ꯆꯠꯊꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯐꯅ ꯐꯖꯔꯤꯀꯣ ꯐꯅ ꯑꯉꯛꯄ ꯍꯤꯁꯇ꯭ꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯍꯤꯁꯇ꯭ꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠꯇꯒꯤ ꯁꯥꯊꯤꯕ ꯐꯤꯂꯝ ꯑꯃ ꯀꯣ ꯑꯗꯒꯤ ꯇꯥꯏꯇꯥꯅꯤꯛꯇꯒꯤ ꯁꯥꯊꯤꯕ ꯐꯤꯂꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯨꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯁ ꯑꯆꯧꯕ ꯑꯃ ꯄꯥꯏꯍꯟꯕ ꯀꯣ ꯁꯨꯝ ꯅꯥꯀꯟꯗꯅ ꯃꯥꯒꯤ ꯅꯤꯄꯥꯗꯨꯅ ꯃꯤ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯃꯤ ꯍꯥꯠꯂꯣ ꯀꯥꯞꯊꯠꯂꯣ ꯃꯤ ꯐꯥꯔꯣ ꯀꯤꯗꯅꯦꯞ ꯇꯧꯔꯣ ꯑꯗꯨꯗꯒꯤ ꯍꯥꯏꯋꯦꯗ ꯄꯩꯁꯥ ꯈꯥꯏꯔꯣ ꯇꯧꯔꯣ ꯒꯥꯏꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯍꯣꯔꯦꯟ ꯍꯟꯖꯤꯜꯂ ꯃꯇꯩ ꯃꯅꯥꯎꯗ ꯍꯟꯖꯤꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎ ꯆꯥꯁꯦꯅ ꯌꯦꯟ ꯊꯣꯡꯕ ꯌꯦꯟ ꯑꯩꯈꯣꯏ ꯁꯤꯈꯥꯏꯃꯤꯟꯅꯕ ꯑꯃꯨꯛꯀꯣ ꯍꯦꯛ ꯊꯣꯛꯈ꯭ꯔꯒ ꯅꯪ ꯊꯣꯛꯄ ꯑꯩ ꯊꯣꯛꯄ ꯍꯣꯔꯦꯟ ꯄꯥꯎ ꯂꯥꯛꯑꯒ ꯄꯥꯎ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯁꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯇꯥꯅꯤꯛꯀꯤ ꯐꯤꯂꯝꯒꯤ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀ ꯐꯪꯉꯤꯕ ꯐꯤꯂꯝꯗꯣ ꯁꯤꯗꯩꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯒꯠꯂꯒ ꯄꯨꯊꯣꯛꯑꯗꯤ ꯂꯤꯔꯤꯟ ꯑꯁ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯐꯥꯎꯕꯖꯥꯠꯅꯤꯗꯀꯣ ꯐꯥꯎꯕꯖꯥꯠꯅꯤꯗ ꯁꯨꯝ ꯀꯥꯟꯗꯅ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯗꯤꯄꯨꯇꯤ ꯁꯤएम ꯑꯗꯒꯤ ꯃꯥꯏ ꯅꯤꯄꯥꯗꯨꯅ ꯇꯦꯔꯣꯔꯤꯁꯀꯤ ꯂꯤꯗꯔ ꯌꯥꯗ꯭ꯔꯣ ꯑꯅꯤꯗꯨꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯃꯅꯨꯡꯗꯁꯨ ꯔꯣꯃꯥꯟꯁ ꯌꯥꯛ ꯂꯥꯎꯕ ꯔꯣꯃꯥꯟꯁ ꯅꯠꯇ꯭ꯔꯥ ꯌꯥꯛ ꯂꯥꯎꯕ ꯔꯣꯃꯥꯟꯁꯅꯤ ꯃꯇꯥꯏꯗꯅ ꯑꯃꯨꯛ ꯉꯁꯥꯏ ꯃꯤ ꯍꯥꯠꯅꯕꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯝ ꯇꯧꯕꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤꯟꯅꯤꯀꯣ ꯃꯅꯨꯡꯗꯅ ꯑꯀꯟꯕ ꯔꯣꯃꯥꯟꯁꯅꯤꯗꯣ ꯑꯗꯨꯒꯤ ꯋꯥꯔ ꯑꯃꯗꯤ ꯔꯣꯃꯥꯟꯁ ꯑꯅꯤꯒꯤ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯄꯨꯊꯣꯔꯛꯑꯗꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯔꯦꯇꯤꯡꯒꯥꯒꯤ 7, 8, 9, 10, 11ꯒ ꯌꯧꯗꯣꯏꯖꯥꯠꯅꯤꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯪꯁꯥꯔꯗ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯂꯤꯌꯥꯡꯃꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯔꯒꯗꯒꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤꯔꯒꯗꯒꯦ ꯍꯥꯏꯕꯁꯤ ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯝ ꯍꯪꯅꯤꯡꯉꯥꯏ ꯂꯩꯀꯣ ꯍꯪꯅꯤꯡꯉꯥꯏ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯇꯣꯞꯄ ꯂꯤꯌꯥꯡꯃꯩ ꯈꯨꯟ ꯌꯨꯝꯃꯩ ꯃꯥꯄꯟ ꯊꯥꯗꯣꯛꯑꯝꯃꯦ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯎꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯅ ꯇꯝꯃꯛꯄ ꯄꯣꯠ ꯑꯃꯅꯤꯀꯣ ꯈꯨꯟꯖꯥꯁꯤꯅ ꯇꯝꯃꯤꯕ ꯄꯣꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯔꯣ ꯂꯥꯟꯕ ꯍꯥꯏꯁꯤ ꯃꯅꯥꯛ ꯑꯅꯛꯄꯗ ꯅꯛꯄ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯪꯉꯝꯃꯅꯤꯀꯣ ꯈꯪꯉꯝꯃꯅꯤ ꯃꯣꯏꯅ ꯀꯩꯗꯧꯕꯤꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯂꯩꯀꯣ ꯈꯪꯅꯤꯡꯕ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯅꯔꯒ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯐꯪꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯕꯔ ꯃꯃꯥꯏꯁꯤꯡꯁꯦ ꯈꯕꯔ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕꯒꯤ ꯄꯦꯖ 9 ꯄꯥꯜꯂꯤꯁꯦ ꯄꯦꯟꯗꯕ ꯉꯥꯛꯇ ꯋꯥꯈꯠꯂꯛꯑꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯞꯅꯗ꯭ꯔꯤꯁꯤꯗꯤ ꯍꯥꯞꯄꯨꯔ ꯀꯩꯗꯧꯗꯣꯏꯅꯣ ꯀꯣ ꯄꯦꯟꯗꯕꯇ ꯍꯥꯞꯄꯨꯔ ꯀꯅꯥ ꯇꯥꯕꯤꯗꯣꯏꯅꯣ ꯈꯔ ꯍꯥꯞꯅꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯋꯥꯈꯠꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯑꯦꯛꯁꯟ ꯂꯧꯕ ꯇꯥꯕꯤꯒꯗꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯄꯔꯦꯡ ꯂꯦꯡꯉꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤꯗꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯈꯔ ꯏꯁꯥꯅ ꯈꯔ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯂꯝꯕꯤ ꯑꯃ ꯀꯣ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯅꯕ ꯆꯦꯛꯁꯤꯟꯖꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯅꯠꯇꯅ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯂꯦꯛꯇꯤꯚ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯣ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ